Finland na Russia ga yanakiba nuclear contract kakthatre. Military Alliance NATO North Atlantic Treaty Organization da athuba matamda yauna bo honaragani haina thajariba Finland na nuclear plan ama linkhanabagi Russian sarkar ge nuclear energy corporation Bosatom ba contract sign tongnakiba adu thadatkre haina paugi sourcing na haire contract thadatpa sigi maram singi marakta Russia na Ukraine da landa basina project ta khudong thiningai oiba hengalakane haina singnaba wafam yaure awang Finland Houjik nuclear power plant project asi paikhatnaba honabada yamna matam thengthaba amasung thabak pangthokpa ngamdaba kayasu laiki haina Finnish nuclear energy company Fenoboimana phongdokhe nuclear power plant ase energy megawatt 1,100 puthoknabagidamag Russia na design tauba pressurized water reactor install taunaba honakibane Finland na darkar oiba apunba electricity ge chada tarade masigi plant asidage puthokani haina asa taukhe Mamang sahigi April thada company asina nuclear power plant sabagi thabak ase ing 2023 dage haugani amasung ing 2029 dage commercial operation tawgani haina lauthokhe Finland gi phirep asina Russia ga hena tension wangkhalakani haina thajare Mariupol dagi miyoi sing chenthongna ba haukhre US Germany na Ukraine da makata na support tawkhigane Russia amadi Ukraine gi lanfam ngasi ga thana numit hompuni sure makata na Russia na Mariupol gi mafam singda attack tawrakpa yai haibagi chingnaba leibana mafam aduda leiba Ukraine masa sing Mariupol thadoktuna chanaba haukhre haire Chairagasida United States ki House Speaker Nancy Pelosi na landa phibam soklaba Ukraine gi mafam sing yangchin khongchat ama chatkibaga loinana Ukraine gi President Volodymyr Zelensky da Russia gi mayokta US na Ukraine gi damak mateng makhata na pangkhigani haina phongdokhre haire Mariupol da lairamba micham sa kaya gi manungda hanba tangka ki oina nupi amadi angang singbu Azovstal steel plant da lairamba sing International Committee of Red Cross ta haukiba nongmaijing numita sinaduna mafam adudagi puthokina ba thabak hauke makoi japore jaziya da ningthokaba numita thungkhre haukiba thangja numita US ke House Speaker Nancy Pelosi na kipta chatuna mahake yangchin khongchat chatkiba adu America na Ukraine gi damak Russia na landaragli basidage kaya yamna ngakthokpada mateng oigadaba khulaising mathau taribage haibadu khangnana bagi damaktani haire mahakna Ukraine da laklamba nongma matung UN gi General Secretary Antonio Guterres na kipta laklingai matamda Russia na rocket kapsilaktuna attack tawrakhibasu laikhravane Nancy Pelosi na US lawmaker gi khwaidagi ahal oirabi ama oire mahakna Russia na landabadage ka hena sokhalaba Ukraine da satuna yengsinbasu handaki asina ahanbani haire German gi Chancellor Dasseldorfen su tha asigi amage medegi khongchat amada phongdokhibada German laibangna matam pumbada Ukraine gi damak sel khulai amadi tangai fadana landa mathau taba potlam khudingmak mateng pangane Houjik Soknariba Langi Maong asi outdated Oire Anouba Maong gi Lallong kaya Sinduna Maipaknaba mateng pangani haina lauthokre Aroibada tabiriba pumnamakpu thagatsari